Makkada leba thajadaba Qurayshingi wakhal lawsing mangki makhoyge thamoi awabana langtaknarami makhoina Muhammad sallallahu alaihi wasallam Makkada lakadore haibagi pau taki makhoyge haibabu Khalid ki mathakta thajaba adu khakta ngairabani makhoina khanjaki Khalid na makhoybu maithiba piram lagani adubu somdadi Muhammad sallallahu alaihi wasallam Makka yosilakadore haina pau pangki makhoina khanjaki makhoi matam khudimakki oina achopa haibadu oiragani yengu Khalid halakle mahangna hari Muhammad sallallahu alaihi wasallam di hodiya beada leramle aina hona jikriba khudimak aremba takhre hujik kari tawsige nakhoina mapam sidagi tanthokkiba mahak adu ngasidi mafam asida yaurakle hujik mahak matomta sunate mahaki matungin ba lanmi sangu singa loina rakli mahaki loina basingna mahaki damakta thawai thadokpada kidri makoina badar uhud amasung khandakta karamna lan thengnagani haibadu uthokrabani thajadaba Qurayshingna Kangbangam ki madudi Musalman singna thawai thadokpadi ngamgani adubu makhoygi dharmadi kaidongai dasu thadoklaroi makhoina makhoygi dharmabu makhoygi thawaidagi su hena nuksijei Quraysh ki leader sing amukhanna Darul Nadwa hariba makhoygi meeting tofam aduda punki makhoi khudingmaki mamai maksinki Musalman singna karigumba Makkada changchilaklabadi Quraysh ki izzat kari laikhini atopagi miyengda makhoygi thak kadaida laikhragani masi sing asi khanbada makhoi lefam gangamde makhoina wasaklami aikhoygi thawaina hachangda leiriba makhai Muhammad sallallahu alaihi wasallam Makkada changlakpa haibadu oithoktrabani makhoi amata oina makok paiduna pulap haminaki makhoina kari tawsige khanaki hojik Muhammad sallallahu alaihi wasallam Makkagi mapandagi aikhoibu kihalli Makkada leiba Quraysh singi manungda Muhammad sallallahu alaihi wasallam nuksijaba mi kaya marom leiribani makhoina Muhammad sallallahu alaihi wasallam achumba nabi ni haina yari makhoi sing asisu tanja phanglabadi aikhoda onchillaga chiklakadoribani makhoina karigumba Musalman singa punkrabadi makhoi amato oikragani adoi batarabadi akhoi awabagi awaba khakto oiragani ikhang khangutana kanagumba amagi khonjel tarami Muhammad sallallahu alaihi wasallam na hairi akhoi lan thengnaba lakpanate mahak na asumna hairi banina aikhoina khara tap thaba phai karigumba upai ama tauraga mahakpu halan kibana phagani aduga karigumba mahaki wafam mahaki wakhal ona tainaba oiba tarabadi lan tasillaklabadi aikoi khongpham hangadaba nate aikoi lan thengnaba pamba singni Quraysh ki leader amana hujik kari tawsigi haina hanglai mi amana hari aigi wakhaladi bani khajagi mi khara thasi makoina chatlaga Muhammad sallallahu alaihi wasallam na pamlibasi karino haibadu hangallusi aduga mahakpu themjil khochin lubana phagani bani khajagi mising karigi thagadoriba aidi makoina namthak tawrak kadaba mali makoidi Muhammad sallallahu alaihi wasallam gi marup amasung mahapu thagatpasingni Quraysh ki leader amana amuka hanglai hairibu wafam adugi oirabadi jingnabiganu Makkada makhoigi yum kai lanthum loinamuk lei aduga nupi angangsu leiribani makoina aikhoibu namthak tawroi mi aduna ingthana asumna kumlaki makhoi loinamakna masigi warep asi pamki mifam aduda bani khajagi mioi kharak khangatki budel khaja na makhoi gi leader oina khanki makhoi Muhammad sallallahu alaihi wasallam ga unana bajatki makhoi Muhammad sallallahu alaihi wasallam manakta yauki budel na makhoi na lakpagi maram hangki Muhammad sallallahu alaihi wasallam na hari Musalman sing kabagi ziyarat toba lakuni Musalman singna kababu nuksijei amasung ijat tawi kariyumba Qurayshna aikhoida ayetpa amata pidragadi aikhoina tuminna kababu ziyarat toramlaga hankigani makhoi Makkada hanki Qurayshta Muhammad sallallahu alaihi wasallam gi paujeladu tamki makhoina Qurayshta Muhammad sallallahu alaihi wasallam na harakli ba wafam adu yanana ba haijaki wafam asida Quraysh ki marakta wakhal manaki de makhoi kharana hai Muhammad sallallahu alaihi wasallam gi Yasin
nana yasinabana phagani tawaf amasung ziyarat ki damakta lambi hangdokpa phai aduga atopa kharana hai haribo wafam asidi kayamat phawba yaba ngamloi kuresh ki leader amana hari yeknabana makhoigi sumangda laglaga makhoina tawningbasing adu tawramlaga chatkhiba madugi atopa adu matam khudingmaki oina aikhoigi ithakta lehoba adu nakhoina pambra adudi karino tawgadori base khonjel khara wang na makhoi ki maraktagi amana hari kuresh ki leader sing aigi wakhanda Hulias bin Atama bu thasi mahak Arab pumbagi leader ni mahaki wakhal lausing thaunaling jen mayam pumna mana khangnari bani mi khudingmak na mahaku ki mahakna saurak labadi mi khudingmak thak thak nikli bani karigumba mahakna haibada yaraba madui matungda Muhammad sallallahu alaihi wasallam hangiba tarabadi aikhoigi hujik leiriba khudong thiba yaba phibam asi leiraroi aduga karigumba mahakna haibada yaraktrabadi mahaksu sauraklagani maduna maram ama oiraga thengnanaba tarabasu mahakti aikhoigi mi oirabani Hulias na mahaki naknaba mukhoi kharaga Muhammad sallallahu alaihi wasallam manakta chatki Muhammad sallallahu alaihi wasallam mahakpu ubada hari yengu Hulias ni lakribasi makhoigi kangbu asi qurbani tawba yamna pamjabani aikhoi na purakliba sasing adu mahakna lagliba maikei asomda thamu mahaki mamit magna sasing asi urabadi mahakna aikhoi sing asi tawaf amasung ziyarat tawba lak pakhaktani khangnanaba musalman singna mahakna lagliba maikei aduda mahakpu taramna okhi aduga sasing adubusu mahakna unaba thamki mahakna uchingi apunba sangu ama uwa phangki mangakta yotki khuji yauri yotki khuji aduna kuina lesel lakpana maram oiraga matu sing adu kenkirami masi khudingmak asi ubada mahaki mamitigi mapi taki mahakna Muhammad sallallahu alaihi wasallam unaramdana mapam adudagi hanki aduga kuresh singdai ki mapu mahaki wasaklaga haribasini nakhoiga ikhoiga thak wangkhraba kabagi ziyarat tawba lakpasingda thingba haibasida yana khibadi natedana Arab ki atei lairiba leader khudingmak nadi kabagi tawaf tawba yaba aduga Abdul Muttalib ki masu nadi yadaba karigi khandan lomda yenglorbasu mangonda awatpa amata leiti karigumba Muhammad sallallahu alaihi wasallam bu kabada changlakpada thinglaba adu eba tarabadi nakhoina khangjilu madudi nakhoi nataba arabta leiribasing asi loinamak nakhoidagi khaidoklaga nakhoigi matakta Muhammad sallallahu alaihi wasallam gi maikeidagi nakhoigi nathakta landagani kuresna hotna jaramba khudingmak arima taki makhoina khallambana ama aduga waraklibana ama adubo makhoina lausing ama amuk tawrami Huliasta themlaga hari yamba masi aikhoi manung masen gi wani masi gi matang asi aikhoi da sinaro aikhoi gi marakta amaga afaba ama waraknaba aikhoi khanarage Huliasna yaki magna wasakhi pare nakhoina afaba warakadaba tawgani hairabanina yare kureski kok saba khara phaki makhoina ahing athengbada makhoigi mathauna leba yankhaina Muhammad sallallahu alaihi wasallam gi mathakta landaki adubu makhoina musalman singna leiriba mafam adu yaudringeda makhoibu musalman singna phaki aduga Muhammad sallallahu alaihi wasallam gi manakta puraki Muhammad sallallahu alaihi wasallam mapanda thoraki makhoina Muhammad sallallahu alaihi wasallam ubada tak niki nakhoigi naral asigi matung inna nakhoibu sibagi saja phangbada chingnaba amata leitre masigi matangda nakhoina kari khali haiduna yamna tapna ingna Muhammad sallallahu alaihi wasallam makhoida hanglai nahakti yamna nungsi haibani yamna thaujala haibani haiduna kina pakum piri Muhammad sallallahu alaihi wasallam hari phare aina nakhoibu ngapire nakhoi chatkro nakhoigi misingi manakta aduga makhoida hayu Muhammad sallallahu alaihi wasallam imunaimu tahan nabagi lakpanate aikhoi makhoi bhap tarpa yai makhoi hankirami Muhammad sallallahu alaihi wasallam nadi makhoibu phajana bhap tahan krabani adubu makhoi bhap tade asuk chawa maral amabu kokthokraba phawbada makhoi ikaiba khangde makhoina khanki madudi
Makada changlak lan tarakani haina khanduna leki masigi matungda Quraysh ki leader singa wari sananaba Muhammad sallallahu alaihi wasallam Hazrat Usman bu thaki Makada Hazrat Usman gi chacha gi macha amal rami mahaki maming Aban bin Shaykh Korami Usman na Makada yaudringeda Aban ga thengnarami Aban na mahakpu senarami aduga Makagi manungda changlaki asum tawduna Usman na Quraysh ki mafamda Muhammad sallallahu alaihi wasallam gi wafam sing thamlami tawaf tohanba natraga lal choknaba wafam anisi Quraysh ki mangda leiki Quraysh na hari nang tawaf tawro wafam asi nang khaktagini aduga atopa musalman singdi tawaf tawduna chatkro wafam asi Usman na karam na yagadoriba mangna hari bo wafam asi di kayamat phawo yararoi nakoina musalman khudingmakpu tawaf tohanba tabani Quraysh na yamna thawa sadana hari nang hujik aikhoigi lanpha ama oina leiribani asum tawduna Usman bu phajillaga thamki aduga Makada Usman bu hat khre na sandoki masigi higaiwa asi musalman sing dosu yoki makhoi adugi matik sauki Muhammad sallallahu alaihi wasallam harami Usman gi laman khumba asi ekhoi gi faras haibidi tawpam thokani wafam asi haraba matungda Muhammad sallallahu alaihi wasallam babul gi u pambi amagi makhada phamki musalman khudingmana masigi matangda thawai thadokani haiduna wasaki Abu Sanamna khwaidigi hanna mangdak chakchelaki mangna ihan hana Muhammad sallallahu alaihi wasallam gi khut pairaga bait haidi wasakpa adu tawki mahaki matungda musalman khuding bangna wasakki thangsang loktorakhi lauthokhi mi khuding mak langi damak thorang tobiro mathona leirabasingna tawkiba wasakhiba adu Allahna pamki masigi matangda Qur'anda Allahna ifong phongna thagalaki maram aduna masibu baiti Rizwan haina maming chatkhi